Maiku kapthokpa phoging tokthokpana dengue thingba ngamloi. Dengue gi anaba sandorokliba kang Aedes mosquito hairiba kang asi ayuk nungthiltada sikpa kang makhal amani. Hairiba Aedes mosquito kang makhal asi mi marakta phamungi makhada amadi imungda thamliba firol singi marakta lotuna lei. Kang asi meter cham phauba paiba ngami. Aedes mosquito dengue sandoktuna nahaliba kang asina khwaidigi marum kokpa pamjaba mafamsing adudi khusemgi oiba patra maru oina aikoina hundoktuna thamliba sijinadraba glass ligi machet makum yogdraba kokta ahangba yubi maku sijinadraba gari gi tayar aikoi gi yungi leiteng oinanaba haiduna ising haptuna thariba tharo amadi gamla gi makhada thamliba ising yawba kabbi aikoi gi imungda thamliba refrigerator adugi maning amadi makhada tungduna yawriba ising loinana aikoi gi hingolda amadi yumda latliba laisanggi manungda amadi mapanda thamliba ising yawba patra hairiba kayasik asida dengue sandorokliba Aedes kangna marum kokpada amadi makon sabada hena nungaiba amadi mafam chaba ama haibadu oiri. Punamak asigi mathakta adongi yumgi maning mamang nagyat akoibada sijiнаdraba taaduna leiriba ising tungchilduna leiriba polamsing asisu dengue kanggi marum kopam amani. Aikoina maiku kapthokpa phoging tobana dengue kang asigi marum larba asi hatpa ngamde. Maram asina aikoina maiku kapthokpa phoging tokthokpana dengue sandorokliba Aedes kang asibu leiraroi haina khanduna leithokpadi langani. Aikoina yumgi akoibada amadi imungda Aedes kanggi marum kopam amadi makon sapam pidraba matam adutata dengue kang chikpadagi sandorokpa narkba laina asi thingba amadi ngakthokpa ngamgani. Adongi imung amadi yumgi akoibada dengue sandorokliba Aedes kanggi marum kopam oiriba ising tungduna leiriba patrasingda yawriba ising adu yariba makai toina haidoktuna ising yawrumba patrasing adu ganganduna thambiraba matam adudata dengue lainadagi kanba amadi ngakthokpa ngamgani. Haijariba kayasing asi aikoi khudimangna punna pangthokminnaraba matam adudata dengue hairiba kangna chikpadagi sandorokpa laina asi yamna laina thingba ngamgani. Aina dengue gi victim oidringai aikoi mayam punna wakal taminaduna khusamnaduna amatta oina dengue kanggi marum kokpham amadi makon thapam lehendanaba honaminaduna dengue laina asibu thingnanaba honaminaba matam oirakle. Aigi thaudang yaudana aikoina kaidongaidasu dengue laina asdagi kanba amadi ngakthokpa ngamloi. Ngasi aikoina dengue laina thengnariba asigi khwaidigi chawba maramdi aikoina TV da radio da amadi social platform kayada mari leinaba department ki akhang ahi kayana karamna dengue sandokliba kang asi thinggadagi haina haijarabasu lauragasu maiku kapthokpa phoging tawjaragasu aina tawgadaba pangthokdaba kaya pangthoktana tawdana leithokpana ngasi dengue kangna chikpadagi narakpa laina asi thengnaribani. Aikoi imung amadi yungi akoibada Aedes mosquito hairiba dengue sandorokliba kang asibu yokpa toklasi apunbana pangalni. Aikoi apunbagi pangal utuna ngasi amadi tunggi mirolda dengue leitaba lamdam ama ohellasi. Aikoi punamangna dying day once in a week sayol amagi manungda Aedes kanggi marum kokpham oiriba patrada yawriba isingsing haidoktuna kanganduna thamlasi.